ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯧꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯅꯝꯕꯣꯜꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯑꯃꯗ ꯊꯕꯛ ꯇꯧꯖꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯊꯕꯛ ꯀꯥꯕꯁꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯒꯥꯔꯤ ꯃꯆꯥꯁꯤ ꯒꯥꯔꯤ ꯑꯃꯈꯛ ꯂꯩ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯅꯨꯄꯥ 3 ꯅꯨꯄꯤ 1ꯅꯤ꯫ ꯒꯥꯔꯤ ꯃꯆꯥꯗꯣ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯊꯧꯒꯤ ꯌꯦꯡꯉꯨꯕꯗ ꯑꯃꯅ ꯑꯃꯨꯛ ꯄꯨꯈꯤꯅꯤ, ꯑꯗꯨꯒ ꯊꯥꯎ ꯑꯃꯨꯛ ꯍꯦꯛ ꯌꯥꯎꯔꯝꯗ ꯑꯩꯁꯦ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯁꯦ ꯆꯥꯔꯝꯗꯦ꯫ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯁꯨꯃꯥꯡꯗ ꯐꯖꯅ ꯁꯦꯡꯇꯣꯛꯑꯒ ꯊꯅꯕ ꯒꯥꯔꯤꯗꯣ ꯂꯩꯔꯝꯗꯗꯅ ꯏꯆꯤꯜ ꯏꯅꯥꯎ ꯈꯟꯅꯔꯒ ꯊꯕꯛ ꯆꯠꯇꯕꯁꯨ ꯀꯨꯡꯒꯥꯏ ꯑꯃꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯗ ꯊꯕꯛ ꯃꯐꯝꯁꯤꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯆꯥꯔꯖ ꯑꯗꯨꯅ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ꯫ ꯇꯣꯛꯀꯦꯒ ꯇꯣꯛꯈ꯭ꯔꯣ, ꯊꯕꯛꯄꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧꯅꯒꯦ? ꯃꯇꯝ ꯅꯥꯏꯅꯁꯨ ꯂꯥꯛꯇꯦ, ꯊꯕꯛ ꯀꯥꯏꯔꯛꯄꯁꯨ ꯆꯥꯡ ナꯏꯗꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯈꯤꯒꯦ ꯈꯟꯅ ꯃꯣꯏꯅ ꯑꯗꯨꯝꯅ ꯉꯥꯡ ꯆꯩꯕ ꯇꯧꯔꯛꯑꯒꯁꯨ ꯃꯥꯟꯅꯔꯝꯗꯦ꯫ ꯑꯩꯒꯤ ꯊꯣꯛꯄ ꯑꯃ ꯐꯥꯒꯤ ꯇꯥꯊꯣꯛꯑꯒ ꯑꯗꯨꯝ ꯈꯨꯝꯃꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯁꯦ ꯊꯕꯛ ꯀꯥꯒꯦ ꯍꯥꯏꯗꯅ ꯁꯦꯡꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯇꯧꯔꯒ ꯂꯣꯏꯁꯟꯕ ꯂꯣꯏꯔꯒ ꯒꯥꯔꯤꯗꯨ ꯊꯧꯒꯦ ꯇꯧꯔꯛꯄꯁꯤꯗ ꯃꯇꯦꯛ ꯑꯃ ꯊꯧꯕ ꯍꯧꯔꯒ ꯊꯥꯎ ꯌꯥꯎꯔꯝꯗꯗꯅ ꯒꯥꯔꯤꯗꯨ ꯏꯟꯗꯅ ꯂꯩꯔꯛꯇꯒꯤ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯨ ꯃꯥꯒ ꯑꯩꯒꯁꯦ ꯇꯞ ꯇꯥꯅ ꯐꯨꯅꯔꯝꯃꯤ꯫ ꯃꯥꯇꯅꯅꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯊꯧꯗꯣꯛꯇꯣꯏꯁꯤ꯫ ꯑꯇꯣꯝꯕꯗꯨꯗꯤ ꯒꯥꯔꯤꯁꯦ ꯀꯌꯥ ꯄꯥꯏꯗꯦ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯑꯣꯟꯁꯜꯂꯛꯏ꯫ ꯅꯁꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯖꯔꯤꯗꯨ ꯄꯨꯕ꯭ꯔꯥ ꯂꯪꯕ꯭ꯔꯥ ꯇꯧꯔꯒ ꯅꯪ ꯅꯁꯥꯒꯤꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯧꯕ ꯌꯥꯗ꯭ꯔꯣ? ꯁꯨꯝ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯒꯥꯔꯤꯁꯤ ꯃꯨꯟꯅꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯏꯃꯥ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛꯇꯒ ꯁꯣꯏꯔꯣꯏꯍꯦ ꯅꯣꯏ ꯂꯣꯏꯅ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯇꯣꯂꯣꯞ ꯀꯌꯥ ꯐꯪꯉꯤꯁꯤ ꯃꯁꯤ ꯅꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯃꯤ ꯇꯥꯈꯤꯅꯤ, ꯑꯩ ꯏꯀꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯆꯠꯇꯣꯔꯤꯁꯤꯁꯨ ꯊꯕꯛꯅꯤ, ꯑꯩ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯁꯤꯅ ꯂꯥꯡꯐꯥꯡ ꯄꯨꯛꯆꯠꯇ ꯆꯠꯄ, ꯃꯈꯣꯏꯒ ꯑꯩꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯑꯣꯏꯅ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯤꯔꯣ꯫ ꯁꯨꯃꯥꯏꯅ ꯈꯟꯅ ꯆꯩꯅꯕꯁꯦ ꯄꯥꯝꯗ꯭ꯔꯒꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯗꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯌꯨ ꯊꯛꯆꯜꯂꯒ ꯑꯩꯁꯦ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯩꯁꯦ ꯊꯕꯛ ꯀꯥꯕꯗ ꯉꯥꯡꯉꯛꯑꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯗ ꯑꯩꯅ ꯊꯕꯛ ꯃꯐꯝꯗ ꯁꯨꯝꯅ ꯍꯥꯏꯖꯜꯂꯝꯃꯤ꯫ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯑꯃ ꯌꯥꯎꯗꯅ ꯇꯝꯅꯕꯗ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯑꯩ ꯊꯕꯛꯇꯣ ꯀꯥꯏꯔꯛꯇꯕꯅꯤ꯫ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯕꯨꯠꯇꯨ ꯃꯁꯥꯗ ꯆꯪꯈꯤꯗꯅ ꯃꯥꯏꯕ ꯇꯧꯔꯒ ꯀꯌꯥꯝꯗꯤ ꯋꯥꯏ꯫ ꯅꯨꯡꯇꯤꯒꯤꯅ ꯌꯨꯝꯊꯪꯅꯕꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯥꯅ ꯃꯐꯤ ꯊꯣꯡꯗꯅ ꯆꯣꯡꯉꯤꯁꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯇꯧꯁꯜꯂꯨꯕꯗꯨꯗ ꯑꯣꯐꯤꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯖꯔꯤ ꯄꯣꯠꯅꯤ꯫ ꯑꯩꯈꯣꯏꯒꯤ HR ꯑꯗꯨꯁꯨ ꯅꯨꯄꯤꯅꯤ꯫ ꯃꯥꯗꯤ ꯑꯩꯅ ꯇꯝꯕ ꯋꯥꯔꯤ ꯑꯗꯨꯗ ꯊꯥꯖꯈꯤꯗꯅ ꯑꯩꯉꯣꯟꯗ ꯔꯣꯃꯤꯌꯣ ꯑꯗꯨꯗꯤ ꯅꯪ ꯈꯔ ꯆꯦꯛꯁꯜꯂꯣꯍꯦ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤ ꯑꯃ ꯂꯩ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤꯒ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥ ꯑꯃ ꯑꯩꯅ ꯍꯥꯏꯖꯜꯂꯒ ꯁꯨꯝ ꯑꯩꯁꯦ ꯊꯕꯛꯇꯨ ꯇꯧꯗ ꯌꯥꯗꯕꯗꯒꯤ ꯁꯨꯝ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯈꯔ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯕ ꯃꯇꯨꯡ ꯑꯩꯒꯤ ꯀꯂꯦꯛꯁꯟ ꯆꯠꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯃꯥꯁꯨ ꯊꯕꯛꯇꯨ ꯇꯣꯛꯑꯅꯤ, ꯃꯁꯥꯒꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯣꯛꯑꯅꯤ ꯍꯥꯏꯗꯅ ꯃꯥꯁꯨ ꯊꯕꯛꯇꯨ ꯇꯣꯛꯈꯤ꯫ ꯃꯥꯅ ꯊꯕꯛ ꯇꯣꯛꯈꯤꯕꯁꯦ ꯑꯩꯒꯤꯗꯤ ꯈꯨꯠ ꯅꯥꯝ ꯑꯃ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯅꯝꯕꯅꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗ ꯇꯧꯔꯒ ꯑꯩꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯅꯤ꯫ ꯊꯕꯛꯇꯣ ꯃꯥꯁꯨ ꯇꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯊꯕꯛ ꯂꯦꯞꯄꯁꯤ ꯌꯥꯔꯛꯈꯤꯗꯦ꯫ ꯃꯇꯝ ꯈꯔꯗꯤ ꯃꯥꯒꯤ ꯃꯍꯨꯠꯁꯨ ꯀꯩꯁꯨ ꯑꯩꯅ ꯂꯣꯏꯅ ꯆꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯁꯦ ꯑꯩꯁꯦ ꯊꯦꯡꯅ ꯍꯟꯖꯜꯂꯛꯑꯝꯃꯤ꯫ ꯏꯁꯥꯒꯤ ꯊꯛꯄꯤ ꯆꯥꯕꯤꯒ ꯈꯔ ꯍꯩꯅꯁꯜꯂꯨꯒꯨꯝꯁꯨ ꯇꯧ꯫ ꯈꯔ ꯊꯛꯆꯟ ꯑꯩꯗꯤ ꯊꯦꯡꯅ ꯄꯨꯡ 10-11 ꯑꯗꯥꯏꯗ ꯑꯩꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯪꯇꯦꯡ ꯍꯦꯛ ꯊꯦꯡꯗꯈ꯭ꯔꯤꯁꯤꯅ? ꯂꯝꯕꯦꯟ ꯊꯣꯡꯅꯒ ꯐꯠꯇꯕꯒ ꯅꯪꯅ ꯂꯥꯛꯇꯣꯔꯤꯕꯁꯤꯁꯨ ꯂꯃꯥꯡ ꯇꯨꯃꯥꯡ ꯑꯃ ꯃꯊꯦꯡꯗ ꯂꯥꯟꯗꯨꯅ ꯂꯥꯛꯇꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥ ꯄꯥꯈꯠꯂꯤ꯫ ꯂꯥꯏ ꯇꯤꯟꯗ ꯅꯠꯇꯅ ꯃꯤ ꯐꯠꯇꯕ ꯊꯦꯡꯅꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯟꯗꯛꯁꯦ ꯊꯕꯛꯁꯦ ꯊꯦꯡꯅ ꯍꯜꯂꯛꯏꯁꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯌꯥꯗ ꯇꯧꯔꯤꯅꯤ, ꯑꯩꯒ ꯍꯦꯛ ꯆꯠꯃꯤꯟꯅꯕꯗꯣ ꯃꯤꯗꯤ ꯄꯩꯁꯥ ꯄꯥꯏ, ꯃꯁꯥꯒꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯣꯛꯆꯈ꯭ꯔꯦ, ꯑꯗꯨꯅ ꯊꯕꯛꯇꯣ ꯇꯣꯛꯈ꯭ꯔꯦ꯫ ꯑꯩꯅ ꯃꯥꯒꯤ ꯃꯍꯨꯠꯁꯨ ꯑꯩꯒꯤꯁꯨ ꯄꯨꯟꯅ ꯃꯇꯝ ꯈꯔꯒꯤ ꯆꯠꯂꯒ ꯂꯩꯔꯤ, ꯑꯗꯨꯅꯅꯤ ꯊꯦꯡꯉꯤꯁꯦ ꯍꯥꯏꯔꯝꯃꯦ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯇꯣꯂꯣꯞꯁꯨ ꯃꯥꯒꯤ ꯁꯔꯨꯛꯇꯣ ꯅꯪꯅ ꯐꯪꯗꯣꯏꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯗꯥꯏꯗꯩ ꯐꯪꯕꯅꯣ, ꯐꯪꯉꯣꯏ, ꯑꯗꯨ ꯌꯥꯔꯤꯁꯦ ꯀꯔꯤ ꯏꯟꯁꯥꯡꯅꯣ? ꯆꯥ ꯈꯔ ꯊꯤꯗꯣꯔꯛꯑꯣ, ꯈꯔ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯝ ꯍꯧꯈꯤ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯁꯦ ꯄꯨꯡꯁꯦ ꯑꯗꯨꯝ ꯊꯦꯡꯉꯝꯃꯤ꯫ ꯄꯨꯡ 7:30 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤꯗ
ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯇꯥꯔꯛꯅꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯃ ꯐꯥꯎꯔꯒ ꯅꯥꯛꯇ ꯄꯥꯗꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯈꯣꯡꯕꯥꯟ ꯏꯔꯝ ꯁꯥꯡꯅ ꯆꯦꯟꯕ ꯄꯔꯤꯡ ꯑꯃꯁꯨ ꯂꯩ꯫ ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯅꯤꯗ ꯎꯒꯁꯨ ꯄꯔꯤꯡ ꯑꯣꯏꯅ ꯍꯧꯏ꯫ ꯂꯝꯕꯦꯟꯗꯨꯒꯤ ꯅꯥꯀꯟꯁꯤꯡ ꯑꯗꯨꯗ ꯑꯗꯨꯝ ꯃꯐꯝ ꯑꯗꯨ ꯐꯖꯩ ꯍꯥꯏꯕ ꯇꯥꯏ꯫ ꯅꯨꯡꯇꯤꯒꯤ ꯂꯝꯕꯦꯟꯗꯨ ꯂꯥꯛꯄꯅꯤꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯁꯤ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯁꯨꯝ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄꯁꯤꯗ ꯑꯩꯒꯤ ꯌꯨꯝꯁꯦ ꯌꯧꯔꯛꯀꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯂꯥꯞꯇꯛꯅ ꯑꯩꯁꯦ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯗꯨꯁꯨ ꯏꯁꯤꯠꯄ ꯃꯈꯣꯟꯅꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯒꯥꯔꯤ ꯊꯧꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯄꯨꯡꯁꯨ 7 ꯍꯦꯜꯂꯛꯑꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯁꯤꯜꯂꯤꯁꯤꯅ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯃꯊꯣꯡ ꯆꯥꯕ ꯃꯤꯗꯤ ꯑꯣꯏꯔꯝꯃꯔꯣꯏ, ꯉꯥꯗ ꯆꯣꯞꯄ ꯌꯨ ꯊꯛꯄ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯗꯥꯏꯋꯥꯏꯗꯅꯣꯅꯦ ꯃꯣꯏꯅ ꯏꯁꯤꯜꯂꯤꯁꯤꯕꯨ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨ ꯈꯤꯇꯪ ꯍꯦꯛ ꯊꯧꯔꯛꯄꯒ ꯈꯣꯡꯕꯥꯟ ꯄꯔꯤꯡ ꯂꯝꯕꯦꯟ ꯅꯥꯛꯌꯦꯠꯇ ꯆꯦꯜꯂꯤꯕ ꯏꯔꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯏꯁꯤꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯈꯥꯝꯃꯒ ꯑꯩꯒꯤ ꯁꯥꯏꯠ ꯕꯦꯛ ꯑꯗꯨꯗꯒꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯑꯒ, ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯏꯁꯤꯜꯂꯤꯁꯤꯕꯨ ꯅꯪꯕꯨ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ? ꯀꯗꯥꯏꯗꯩꯅꯣ ꯌꯨꯝꯗꯒꯤ ꯈꯟꯅꯔꯒ ꯁꯤꯗ ꯏꯁꯤꯜꯂꯤꯔꯣ? ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯆꯨꯔꯨꯞꯇꯣ ꯃꯩꯈꯦꯠ ꯁꯠ ꯂꯥꯎꯅ ꯈꯦꯠꯂꯒ ꯆꯝꯈꯠꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ, ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯏꯁꯤꯜꯂꯒ ꯂꯩꯔꯝꯕ ꯑꯉꯥꯡꯗꯨ ꯃꯈꯣꯟ ꯃꯋꯥ ꯆꯞ ꯂꯦꯞꯈꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯃꯐꯝ ꯑꯗꯥꯏꯗ ꯋꯪ ꯍꯨꯝꯃꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯂꯦꯞꯄꯗꯤ ꯅꯪꯕꯨ ꯀꯌꯥꯝ ꯐꯥꯖꯔꯒꯦ ꯍꯥꯏꯗꯅ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄꯗ ꯑꯉꯥꯡꯗꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯈꯣꯡꯕꯥꯟ ꯏꯔꯝ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯁꯥꯁꯦ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯃꯨꯛꯇꯪ ꯑꯗꯥꯏꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯈꯪꯈꯤꯗꯦ ꯑꯉꯥꯡꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ꯫ ꯀꯤꯃꯟꯗꯅ ꯑꯩꯁꯦ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯦꯛ ꯍꯧꯔꯛꯄꯗ ꯇꯨꯡꯗ ꯑꯃꯨꯛ ꯏꯁꯤꯠꯄꯒꯤ ꯃꯈꯣꯟꯁꯦ ꯆꯣꯞ ꯇꯥꯔꯛꯏ꯫ ꯑꯃꯨꯛꯀꯁꯨ ꯑꯩꯁꯦ ꯒꯥꯔꯤ ꯊꯧꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯃꯗꯨꯗ ꯉꯁꯤꯗꯤ ꯑꯩ ꯊꯦꯡꯅꯔꯦꯗꯅ ꯈꯟꯅ ꯒꯥꯔꯤꯗꯨ ꯄꯥꯏꯈꯩ ꯊꯧꯔꯛꯑꯒ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯔꯛꯀꯗꯕꯁꯨ ꯈꯔꯗꯤ ꯋꯥꯠꯂꯤꯕꯅꯤ꯫ ꯃꯤꯒꯤ ꯂꯩꯀꯥꯏꯗꯅꯤ ꯑꯩꯅ ꯒꯥꯔꯤ ꯈꯥꯝꯃꯤꯗꯣ, ꯑꯗꯨꯒ ꯃꯐꯝ ꯑꯗꯥꯏꯗꯁꯨ ꯃꯤꯁꯨ ꯀꯌꯥ ꯏꯇꯥ ꯇꯥꯗꯦ꯫ ꯗꯨꯀꯥꯟ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯃꯒ ꯀꯨꯝꯊꯔꯒ ꯑꯩꯁꯦ ꯗꯨꯀꯥꯟ ꯐꯝꯕ ꯑꯍꯜ ꯑꯗꯨꯗ ꯑꯩꯅ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯑꯁꯥꯏꯗ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯛꯑꯦ꯫ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯉꯥꯡ ꯑꯃ ꯂꯝꯕꯦꯟꯒꯤ ꯈꯣꯡꯕꯥꯟꯏꯔꯝ ꯑꯗꯨꯗ ꯏꯁꯤꯜꯂꯝꯃꯦ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯝꯃꯦ꯫ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯁꯨ ꯄꯨꯡꯉꯛ ꯉꯛꯏ꯫ ꯃꯥꯒꯤ ꯗꯨꯀꯥꯟꯗꯒꯤ ꯊꯣꯔꯛꯑꯒ ꯑꯩꯉꯣꯟꯗ ꯅꯪꯗꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯄꯥꯕꯨꯡ ꯑꯩ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯝꯃꯦ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯅꯁꯥꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯁꯨ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯈꯨꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯍꯜ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯀꯤꯗꯤ ꯀꯤꯒꯅꯨ, ꯃꯐꯝ ꯑꯗꯨꯗ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯇꯥꯁꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯥꯜꯂꯤ ꯅꯪꯅ ꯊꯦꯡꯅꯔꯤꯕꯗꯣ꯫ ꯃꯐꯝ ꯑꯗꯨ ꯍꯥꯟꯅꯗꯒꯤꯁꯨ ꯃꯅꯤꯟ ꯈꯔ ꯅꯥꯏꯕ ꯃꯐꯝ ꯖꯒꯥꯅꯤ꯫ ꯑꯗꯨ ꯅꯪ ꯌꯨꯝꯗ ꯊꯨꯅ ꯆꯪꯉꯣ, ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯍꯟꯗ ꯋꯥꯔꯤꯗꯨ ꯇꯝꯃꯣ, ꯃꯈꯣꯏꯗ ꯀꯩꯅꯣ ꯅꯁꯥꯗꯣ ꯇꯧꯍꯜꯂꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯄꯥꯕꯨꯡ, ꯑꯩ ꯀꯔꯤꯅꯣꯃ ꯇꯧꯁꯜꯂꯛꯏ ꯏꯁꯥꯁꯦ꯫ ꯅꯍꯥꯟꯈꯩꯁꯨ ꯑꯩ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯊꯕꯛ ꯍꯜꯂꯛꯏꯅꯦ, ꯑꯗꯨ ꯅꯣꯡꯃꯇ ꯑꯩ ꯁꯨꯃꯥꯏꯅ ꯊꯦꯡꯅꯗꯦ, ꯉꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯊꯦꯡꯅꯔꯤꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯪꯁꯨ ꯊꯦꯡꯅꯧ ꯇꯝꯃꯝꯕꯒꯤ ꯇꯧꯔꯤꯅꯦ, ꯆꯠꯂꯣ ꯑꯇꯩꯗ ꯆꯪꯉꯨꯔꯅꯨ, ꯅꯌꯨꯝꯗ ꯆꯨꯝꯅ ꯆꯪꯈ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯌꯨꯝ ꯇꯝꯅ ꯒꯥꯔꯤꯗꯣ ꯊꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯦ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯕꯨ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯀꯧꯕꯗꯨꯗ ꯄꯥꯈꯠꯅ ꯏꯅꯥꯛꯇ ꯆꯦꯟꯁꯜꯂꯛꯏ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯩꯁꯦ ꯀꯣꯛ ꯄꯥꯏꯔꯒ ꯃꯈꯥꯗ ꯑꯩꯁꯦ ꯐꯝꯊꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯇꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯧꯊꯣꯛꯑꯝꯃꯤ, ꯕꯕꯥꯁꯨ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯀꯣꯟꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯄꯗ ꯑꯩꯅ ꯋꯥꯔꯤꯗꯣ ꯃꯈꯣꯏꯗ ꯇꯝꯃꯝꯃꯤ꯫ ꯑꯩ ꯉꯁꯤ ꯑꯁꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯊꯋꯥꯏ ꯊꯦꯡꯅꯔꯛꯑꯦ꯫ ꯃꯃꯥꯡꯒꯤ ꯈꯨꯟꯖꯤꯜ ꯂꯥꯟꯁꯤꯜꯂꯛꯄꯒꯤ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯗꯥꯏꯗꯨ ꯂꯥꯜꯂꯒ ꯂꯥꯛꯄꯗ ꯑꯉꯥꯡ ꯑꯃ ꯏꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯦ ꯑꯉꯥꯡꯗꯣ ꯑꯩꯅ ꯑꯗꯥꯏꯗ ꯍꯪꯕꯗ ꯁꯤꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯏꯁꯥꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯈꯨꯟꯖꯤꯟꯒꯤ ꯀ꯭ꯂꯕ ꯂꯩꯕꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕ ꯑꯗꯥꯏꯗꯨ ꯅꯠꯇ꯭ꯔꯣ? ꯑꯗꯥꯏꯗ ꯑꯉꯥꯡ ꯑꯃ ꯁꯤꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅꯗꯤ ꯍꯥꯏꯅꯈꯤꯕꯅꯤ, ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯇꯁꯦꯡꯅ ꯃꯗꯨꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯃꯥꯅꯤ ꯑꯁꯦꯡꯕꯅꯤ, ꯑꯩꯅ ꯃꯩꯈꯦꯠ ꯈꯦꯜꯂꯨꯕꯗꯒꯤ ꯃꯐꯝ ꯑꯗꯥꯏꯗ ꯃꯥꯡꯈꯤꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯋꯥꯔꯤꯗꯨꯗ ꯕꯕꯥ ꯏꯃꯥ ꯃꯈꯣꯏꯁꯦ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯊꯥꯖꯗꯕ ꯑꯃꯁꯨ ꯄꯣꯛꯑꯝꯃꯤ, ꯃꯔꯝꯗꯤ ꯑꯩꯁꯦ ꯌꯨ ꯊꯛꯆꯜꯂꯛꯑꯝꯒꯅꯤ, ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯤꯅꯤꯁꯨ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯏꯁꯥꯁꯦ ꯂꯥꯏꯍꯧ ꯀꯥꯡꯈꯠꯂꯛꯇꯅ ꯆꯤꯜ ꯂꯩꯁꯦ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯀꯥꯡꯉꯛꯑꯒ ꯄꯣꯛꯊꯣꯔꯛꯄꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ
ꯑꯩꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯀꯣꯟꯅ ꯃꯥꯏꯕ ꯑꯃꯅ ꯂꯥꯌꯦꯡꯕꯗꯒꯤ ꯑꯩꯁꯦ ꯇꯞꯅ ꯇꯞꯅ ꯐꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗꯁꯨ ꯃꯥꯏꯕ ꯑꯗꯨꯒ ꯑꯩꯒ ꯆꯠꯂꯒ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯄꯨꯡ ꯐꯥꯅ ꯐꯔꯛꯏ꯫ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯑꯣꯏꯅꯁꯨ ꯑꯩꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯑꯉꯥꯡꯗꯣ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏꯁꯨ ꯈꯨꯗꯣꯡꯊꯤꯕꯗꯨ ꯅꯪꯉꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯃꯇꯝ ꯈꯔꯗꯤ ꯊꯕꯛꯇꯣ ꯀꯥꯔꯨꯈꯤꯅꯨ, ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯣꯔꯥꯁꯨ ꯁꯣꯟꯗ꯭ꯔꯤ ꯃꯥꯅꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯈꯨꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯐꯤꯁꯇꯨꯗ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯗꯁꯨ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯦ ꯊꯕꯛ ꯂꯥꯛꯇꯕꯅꯤ ꯃꯦꯅꯦꯖꯔꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯔꯣꯃꯤꯌꯣ, ꯏꯇꯥꯎ ꯅꯪꯁꯦ ꯕꯨꯠꯀꯤ ꯋꯥꯔꯤ ꯉꯥꯛꯇ ꯊꯥꯖꯔꯛꯑꯔꯣꯏ ꯃꯣꯏꯅ ꯑꯗꯨ ꯐꯔꯦꯁꯦ꯫ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯑꯩꯁꯨ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ, ꯑꯩ ꯍꯥꯏꯕꯤꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯈꯔ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯊꯕꯛ ꯆꯠꯇ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯔꯣꯃꯤꯌꯣ, ꯅꯪ ꯊꯕꯛ ꯁꯨꯝ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯃꯍꯨꯠ ꯃꯤ ꯑꯃ ꯍꯥꯞꯈꯤꯗꯣꯔꯦ, ꯑꯗꯨ ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯍꯣꯏꯗ ꯑꯩꯁꯨ ꯁꯤꯗꯩꯗꯤ ꯊꯕꯛ ꯀꯥꯕ ꯍꯧꯕ ꯌꯥꯔꯦ ꯈꯟꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯏꯇꯥꯎ ꯑꯩ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯅꯤ ꯍꯥꯏꯗꯅ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨ ꯍꯥꯏꯔꯝꯃꯣ, ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛꯇꯣ ꯆꯠꯄ ꯍꯧꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯣ ꯁꯨꯝ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯑꯩꯅ ꯊꯕꯛꯇꯣ ꯁꯨꯝ ꯆꯠꯇ꯭ꯔꯕꯅꯤꯅ ꯏꯃꯥꯟꯅꯕ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ, ꯑꯩꯒꯤ ꯃꯍꯨꯠ ꯃꯤ ꯑꯃ ꯍꯥꯞꯈꯤꯗꯣꯔꯦ ꯍꯥꯏꯗꯅ꯫ ꯑꯗꯨ ꯃꯐꯝ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯅꯕ꯭ꯔꯣ? ꯁꯣꯔꯥꯁꯨ ꯁꯣꯜꯂꯝꯃꯅꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯗ, ꯅꯍꯥꯟꯗꯁꯨ ꯑꯩꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯃ ꯌꯥꯎꯕꯗꯣ ꯏꯇꯣꯝꯗꯅꯤ ꯃꯐꯝꯗꯣ ꯂꯥꯜꯂꯒ ꯂꯥꯛꯏꯕꯗꯣ, ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯒ ꯑꯗꯥꯏꯗꯣ ꯈꯔꯁꯨ ꯃꯝꯕꯗꯣ ꯃꯈꯣꯏ ꯑꯗꯥꯏ ꯃꯤꯅ ꯃꯩ ꯑꯃꯁꯨ ꯊꯥꯜꯍꯧꯔꯦ, ꯑꯗꯨꯅꯗꯤ ꯈꯔ ꯐꯔꯦ, ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯅꯤ, ꯅꯪꯒꯤ ꯊꯕꯛꯇꯣ ꯆꯠꯄ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯅꯄꯥ ꯅꯆꯥ ꯁꯨꯝ ꯑꯃ ꯃꯇꯦꯡ ꯄꯨꯛꯆꯠꯇ ꯆꯠꯂꯒ ꯂꯩꯔꯅꯨ, ꯅꯣꯡꯃ ꯊꯦꯡꯅꯗꯦ ꯅꯤꯅꯤ ꯊꯦꯡꯅꯗꯦ ꯍꯥꯏꯗꯅ ꯇꯝꯕ ꯉꯝꯄꯣꯠꯇꯦ, ꯊꯦꯡꯅꯧ ꯇꯝꯃꯝꯕ ꯅꯨꯃꯤꯠꯇꯗꯤ ꯇꯧꯔꯤꯗꯨꯅꯤ꯫ ꯑꯗꯨ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯍꯨꯠ ꯃꯤ ꯍꯥꯞꯈꯤꯗꯣꯔꯦ ꯍꯥꯏꯔꯕꯅꯤꯅ ꯊꯕꯛꯇꯣ ꯀꯥꯕ ꯍꯧꯒꯦꯁꯨ ꯍꯧꯔꯣ, ꯑꯗꯨꯒ ꯅꯈꯣꯏ ꯑꯆꯧꯕꯁꯤꯡ ꯑꯗꯨꯗꯁꯨ ꯍꯥꯏꯌꯣ, ꯁꯨꯃꯥꯏꯅ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇ ꯂꯝꯕꯦꯜ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯁꯤꯈꯤꯕꯗꯒꯤ ꯃꯐꯝꯗꯨ ꯇꯝꯅꯔꯦ꯫ ꯑꯩꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨ ꯊꯦꯡꯅꯔꯨꯗꯅ ꯀꯨꯏꯅ ꯅꯥꯔꯒ ꯂꯩꯔꯨꯔꯦ꯫ ꯑꯗꯨꯅ ꯁꯥꯔ ꯃꯤꯁ ꯑꯩ ꯈꯤꯇꯪ ꯉꯟꯅ ꯁꯨꯇꯤ ꯊꯥꯕꯤꯌꯨ, ꯊꯦꯡꯅ ꯊꯥꯕꯗꯣ ꯇꯧꯕꯤꯅꯨ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯦ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯑꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯌꯥꯔꯦꯍꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩꯈꯣꯏꯕꯨ ꯃꯐꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯑꯅꯨ ꯍꯥꯏꯔꯣ, ꯁꯣꯝ ꯃꯅꯤꯡ ꯂꯩꯀꯥꯏꯔꯣꯝꯗꯒꯤ ꯀꯣꯏꯔꯒ ꯆꯠꯂꯒꯁꯨ ꯐꯅꯗꯤ ꯂꯥꯞꯄꯤ, ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯣꯏꯊꯣꯛꯑꯅꯤ, ꯑꯗꯣꯝꯗ ꯑꯩꯅꯕꯨ ꯍꯦꯟꯅ ꯀꯤ, ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯅꯤ, ꯆꯠꯂꯣ ꯊꯕꯛꯇꯣ ꯍꯥꯏꯔꯝꯃꯒ ꯕꯕꯥꯁꯨ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯒ ꯏꯃꯥꯅ ꯃꯅꯝꯒ ꯅꯝꯕꯤꯗꯅ ꯂꯥꯏꯇꯤꯟ ꯐꯖꯅ ꯈꯣꯏꯔꯝꯃꯒ ꯑꯣꯐꯤꯁ ꯇꯝꯅ ꯑꯩꯁꯦ ꯂꯥꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯄꯥꯗꯣ ꯍꯦꯛ ꯌꯧꯔꯛꯄꯗ ꯏꯁꯥꯗ ꯆꯤꯛ ꯂꯥꯎꯕ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯀꯤꯕ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯊꯕꯛ ꯃꯐꯝ ꯍꯦꯛ ꯌꯧꯕꯒ ꯑꯃꯨꯛꯇꯕꯨ ꯃꯌꯥꯝꯁꯤꯅ ꯕꯨꯠꯀꯤ ꯋꯥꯔꯤ ꯂꯤꯔꯛꯑꯣ, ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ, ꯅꯈꯣꯏ ꯕꯨꯠ ꯁꯥꯟꯅꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯔꯤꯕꯣ ꯍꯥꯏꯗꯅ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕ ꯑꯃꯕꯨ ꯄꯣꯛꯑꯝꯃꯤ꯫ ꯃꯈꯣꯏꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯨ ꯑꯗꯨꯝ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯃꯝꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯑꯗꯨꯝ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯩꯁꯦ ꯊꯕꯛꯇꯣ ꯀꯥꯕ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯀꯀꯥ ꯑꯃ ꯂꯩ, ꯃꯥꯁꯦ ꯑꯣꯛꯇꯣ ꯊꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯣ ꯄꯨꯡꯁꯨ 11 ꯇꯥꯔꯐꯥꯎ ꯀꯀꯥꯗꯣ ꯌꯨꯝꯗ ꯍꯟꯖꯜꯂꯛꯇꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯊꯤꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯏꯕꯦꯝꯆꯥ ꯐꯣꯟ ꯇꯧ ꯌꯥꯗ꯭ꯔꯣ, ꯑꯗꯨꯒ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯪꯉꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯣꯝꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯏꯆꯦ ꯐꯣꯟ ꯄꯥꯏꯗꯦ ꯑꯗꯨꯅꯅꯤ, ꯑꯗꯨ ꯑꯁꯥꯏꯐꯥꯎꯁꯨ ꯃꯈꯣꯏ ꯔꯣꯃꯤꯌꯣ ꯍꯣꯏ ꯇꯥꯗ ꯍꯣꯏ ꯇꯧꯔꯒ ꯊꯤꯃꯤꯟꯅꯔꯨꯁꯦ ꯂꯥꯛꯄꯅꯦ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯦ ꯑꯩꯈꯣꯏ ꯔꯣꯃꯤꯌꯣ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯍꯥꯏꯔꯨꯔꯅꯨ, ꯍꯧꯖꯤꯛꯐꯥꯎ ꯃꯁꯥꯁꯦ ꯀꯤꯔꯤꯕꯅꯤ, ꯑꯗꯨ ꯉꯥꯏꯈꯣ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯅꯈꯣꯏ ꯇꯥꯗꯒ ꯅꯈꯣꯏ ꯄꯨꯟꯅ ꯑꯁꯥꯏꯐꯥꯎ ꯁꯨꯝ ꯊꯣꯛꯑꯒ ꯌꯦꯡꯒꯦꯒ ꯌꯦꯡꯉꯨꯆꯣ, ꯑꯩ ꯃꯄꯥꯟꯗ ꯂꯣꯏꯅ ꯀꯧꯊꯣꯔꯛꯀꯦ, ꯅꯪ ꯋꯥꯔꯤ ꯇꯧ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯕꯕꯥꯗꯁꯨ ꯋꯥꯔꯤꯗꯣ ꯇꯝꯃꯨꯕꯗ ꯕꯕꯥꯅ ꯍꯣꯏꯁꯦ ꯐꯔꯦ ꯅꯨꯡꯉꯥꯏꯇꯦ, ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯁꯨ ꯃꯕꯥꯅꯤꯁꯨ ꯀꯧꯊꯣꯔꯛꯎ, ꯔꯣꯃꯤꯌꯣꯗꯤ ꯂꯩꯖꯍꯧꯔꯁꯅꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤꯗꯣ ꯑꯣꯏꯅ ꯊꯤꯔꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯑꯣꯛꯇꯣ ꯊꯧꯕ ꯃꯤꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯒꯤ ꯑꯣꯛꯇꯣ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯇꯣꯡꯈꯠꯂꯒ ꯀꯀꯥ ꯑꯗꯨ ꯊꯤꯕ ꯂꯥꯛꯄꯗ ꯃꯃꯥꯡꯗ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯛꯑꯕ ꯃꯇꯨꯡ ꯑꯍꯜ ꯑꯃꯒꯤ ꯗꯨꯀꯥꯟꯗ ꯉꯥꯏꯍꯥꯛ ꯆꯪꯉꯝꯕ ꯃꯗꯨꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃ ꯑꯣꯝꯁꯟꯅꯔꯒ ꯂꯩꯔꯝꯕꯁꯤ ꯕꯕꯥꯅ ꯎꯔꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ, ꯃꯣꯏ ꯑꯁꯥꯏꯁꯤꯕꯨ ꯃꯤ ꯌꯥꯝꯅ ꯑꯣꯝꯁꯟꯅꯔꯒ ꯂꯩꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯃꯅꯥꯛꯇ ꯕꯕꯥꯒꯤ ꯑꯣꯛꯇꯣꯗꯣ ꯈꯥꯝꯃꯒ ꯃꯈꯣꯏꯗꯣ ꯄꯨꯟꯅ ꯀꯨꯝꯊꯔꯒ ꯌꯦꯡꯉꯨꯕꯗ ꯀꯀꯥꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯗꯥꯏꯗ ꯃꯤꯅ ꯂꯥꯛꯅꯔꯒ ꯂꯩꯔꯝꯃꯤ꯫
ꯄꯦꯟꯗꯣꯝꯆꯥꯁꯨ ꯀꯀꯥꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯀꯀꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯃꯒ ꯀꯧꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯣ ꯍꯪꯉꯨꯕꯗ ꯃꯈꯣꯏ ꯑꯗꯥꯏꯒꯤ ꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯁꯥꯏꯒꯤ ꯍꯩꯅꯕꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯀꯟꯅ ꯂꯥꯎꯈꯤꯕ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯆꯪꯁꯜꯂꯨꯕꯗ ꯑꯣꯛꯇꯣꯅꯤ ꯀꯩꯅ ꯁꯤꯗ ꯌꯨꯡꯁꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯒꯥꯔꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯌꯨꯡꯁꯜꯍꯧꯔꯤ꯫ ꯈꯪꯗ꯭ꯔꯦꯅꯦ ꯁꯥꯏꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯅꯦ, ꯑꯃꯨꯛ ꯍꯦꯛ ꯐ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯤꯗꯣ ꯇꯥꯔꯕ ꯃꯇꯨꯡ ꯕꯕꯥꯅ ꯅꯦꯅꯦ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯆꯥ ꯌꯨꯝꯗ ꯄꯨꯔꯁꯤ, ꯅꯣꯡꯃ ꯑꯩꯈꯣꯏ ꯔꯣꯃꯤꯌꯣꯗ ꯇꯧꯔꯛꯈꯤꯕꯗꯨ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ, ꯃꯥꯏꯕ ꯇꯧꯔꯒ ꯂꯥꯏ ꯈꯣꯏꯔꯝꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ, ꯒꯥꯔꯤꯗꯨꯗꯤ ꯍꯌꯦꯡ ꯑꯩ ꯇꯧꯔꯒ ꯆꯤꯡꯈꯠꯂꯒꯦ, ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯅꯤꯟꯁꯤ ꯌꯨꯝꯗ ꯄꯨꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯀꯥ ꯁꯨꯅꯤꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯣꯏ ꯌꯥꯏꯌꯦ ꯄꯨꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯀꯀꯥꯗꯣ ꯕꯕꯥꯒꯤ ꯑꯣꯛꯇꯣꯗꯨꯗ ꯍꯥꯞꯄꯜꯂꯒ ꯒꯥꯔꯤꯗꯣ ꯌꯨꯝ ꯌꯧꯅꯕ ꯊꯧꯔꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ, ꯏꯕꯨꯡꯉꯣ ꯆꯠꯈꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏꯒ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦꯅꯦ, ꯃꯣꯏꯕꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ, ꯅꯠꯇ꯭ꯔꯒ ꯊꯦꯡꯅꯔꯒ ꯍꯜꯂꯛꯑꯖꯥꯔꯣ, ꯑꯗꯣ ꯅꯪ ꯅꯄꯥꯗꯔ ꯑꯉꯥꯡ ꯑꯅꯤꯗꯨꯗꯔ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯔꯒ ꯍꯪꯉꯨꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯈꯜꯂꯝꯃꯤꯅꯤ, ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯕꯕꯥꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯒꯥꯔꯤ ꯊꯧꯕꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯀꯣꯟꯅ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗ ꯑꯃꯨꯛ ꯇꯧꯔꯨꯕꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯗꯗꯥ ꯀꯀꯥ ꯁꯨꯅꯤꯟꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯋꯥꯟꯊꯔꯒ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯂꯥꯛꯅꯔꯒ ꯂꯩꯔꯝꯃꯦ, ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯄꯨꯔꯛꯑꯦ, ꯌꯧꯔꯛꯀꯗꯣꯔꯦ ꯑꯩꯈꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯨꯅ ꯑꯃꯨꯛ ꯈꯪꯗꯦ ꯃꯁꯥꯗꯨ ꯆꯞ ꯇꯤꯡꯉꯒ ꯂꯩꯔꯦ, ꯃꯈꯨꯠ ꯃꯈꯣꯡ ꯀꯣꯟꯁꯟꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ, ꯑꯗꯨ ꯃꯁꯥꯗꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯤ, ꯁꯣꯔꯁꯨ ꯇꯞꯅ ꯇꯞꯅ ꯍꯣꯜꯂꯤ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯐꯔꯦ ꯅꯈꯣꯏ ꯌꯧꯁꯜꯂꯛꯑꯣ, ꯑꯩꯈꯣꯏꯁꯨ ꯑꯁꯣꯝꯗ ꯀꯩꯅꯣ ꯈꯟꯅꯔꯝꯈꯤꯒꯦ, ꯊꯝꯃꯒꯦꯀꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ, ꯏꯃꯥ ꯑꯗꯨꯒꯤ ꯃꯐꯝꯗꯨ ꯌꯥꯔꯔꯣꯏ, ꯀꯔꯤꯅꯣꯃ ꯂꯩꯔꯦ, ꯀꯀꯥ ꯁꯨꯅꯤꯟꯗꯨ ꯋꯥꯟꯊꯔꯒ ꯗꯨꯀꯥꯟ ꯑꯃꯗ ꯃꯌꯥꯝꯅ ꯂꯥꯛꯅꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏ, ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯣꯏ ꯌꯨꯝ ꯌꯧꯔꯛꯀꯗꯣꯔꯦ, ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯊꯔꯛꯑꯦ ꯍꯥꯏ, ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯃꯥ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯣ, ꯃꯪꯍꯥꯁꯦ ꯈꯤꯇꯪ ꯍꯦꯛ ꯅꯨꯡꯉꯥꯏꯈꯤꯗꯕꯒ ꯁꯨꯃꯥꯏꯅ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯤꯁꯤꯕꯣ, ꯑꯗꯣ ꯋꯥꯟꯊꯔꯝꯃꯤꯗꯣ ꯀꯔꯤꯒꯤꯅꯦ ꯍꯥꯏꯒꯦ, ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯅꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯉꯤꯅꯦ ꯍꯥꯏꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯃꯣꯏ ꯏꯃꯥ ꯀꯔꯥꯏꯗꯒꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯅꯣ, ꯑꯩꯅ ꯃꯃꯥꯡꯗ ꯊꯦꯡꯅꯔꯛꯈꯤꯕꯗꯨ ꯃꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯇꯧꯕ ꯑꯣꯏꯔꯤꯅꯤ, ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛ ꯃꯈꯣꯏꯗꯤ ꯌꯧꯁꯜꯂꯛꯑꯦ ꯍꯥꯏ, ꯑꯩ ꯊꯪꯅꯕꯒꯤ ꯗꯥꯊꯣꯏ ꯍꯣꯏꯁꯨ ꯄꯥꯎꯁꯤ ꯍꯥꯏꯔꯨꯒꯦ, ꯑꯗꯨꯒ ꯃꯥꯏꯕ ꯑꯃꯁꯨ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏ, ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯅꯪ ꯌꯦꯡꯕ ꯃꯥꯏꯕꯗꯨ ꯀꯧꯔꯨꯗꯕ ꯌꯥꯔꯣꯏ, ꯃꯥꯏꯕꯗꯨꯒꯤ ꯂꯝꯁꯨ ꯂꯥꯞꯄꯤ, ꯍꯧꯖꯤꯛ ꯃꯈꯣꯏꯗꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯆꯠꯇꯣꯔꯤ, ꯃꯈꯣꯏꯗꯣ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯗꯨꯝ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯕ ꯌꯥꯗ꯭ꯔꯣ, ꯅꯪ ꯕꯕꯥꯁꯨ ꯃꯥꯏꯕꯗꯨꯒꯤ ꯂꯩꯐꯝꯗꯣ ꯃꯥꯅ ꯍꯦꯟꯅ ꯈꯪꯕꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯏꯃꯥ ꯃꯣꯏꯗꯤ ꯌꯧꯁꯜꯂꯛꯑꯦ ꯍꯥꯏ, ꯑꯗꯣ ꯐꯣꯟ ꯇꯧꯔꯒ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯔꯣ ꯍꯥꯏꯈ꯭ꯔꯁꯤꯔ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯌꯧꯔꯛꯑꯦ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯣ ꯈꯪꯗꯦ ꯅꯪ ꯐꯣꯟ ꯇꯧꯔꯒ ꯌꯦꯡꯉꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯑꯃꯨꯛ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯨꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯕꯕꯥ ꯑꯃꯨꯛꯇ ꯄꯥꯏꯍꯜꯂꯛꯑꯣ, ꯅꯈꯣꯏ ꯀꯔꯥꯏꯗ ꯌꯧꯔꯒꯦ ꯍꯪꯕꯗ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯨꯅ ꯗꯗꯥ ꯑꯩꯈꯣꯏꯗꯤ ꯂꯩꯔꯛ ꯆꯪꯉꯛꯀꯗꯣꯔꯦ, ꯑꯗꯣꯁꯦ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯕꯕꯥꯗ ꯄꯤꯔꯝꯃꯤ꯫ ꯕꯕꯥꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯛꯑꯒ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥ ꯏꯃꯥꯅ ꯍꯥꯏꯕꯗꯗꯤ ꯀꯀꯥ ꯁꯨꯅꯤꯟꯗꯣ ꯑꯃꯗꯣ ꯊꯦꯡꯅꯕ ꯑꯣꯏꯔꯒꯗꯤ ꯌꯨꯝꯗ ꯄꯨꯔꯛꯇꯕꯤ ꯑꯗꯨꯝ ꯑꯩ ꯌꯦꯡꯕ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯏꯃꯥꯅ ꯑꯗꯨꯗ ꯑꯗꯨꯝ ꯄꯨꯔꯣ ꯍꯥꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯗꯥꯏꯗꯩ ꯍꯧꯖꯤꯛ ꯂꯩꯔꯛ ꯆꯪꯉꯛꯑꯀꯥꯟꯁꯤꯗ, ꯉꯁꯥꯏꯅ ꯑꯗꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ, ꯑꯗꯨ ꯐꯔꯦꯁꯦ ꯌꯧꯁꯜꯂꯛꯑꯦ, ꯀꯔꯤꯅꯣ ꯇꯥꯟꯅꯔꯁꯤ, ꯐꯣꯟ ꯊꯝꯃꯣ ꯍꯥꯏꯗꯅ ꯕꯕꯥꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯐꯣꯟ ꯍꯦꯛ ꯊꯝꯃꯒ ꯕꯕꯥꯒꯤ ꯑꯣꯛꯇꯣ ꯑꯗꯨꯁꯨ ꯊꯧꯖꯤꯜꯂꯛꯄ ꯎꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯅꯥꯀꯟꯒꯤ ꯏꯌꯥꯝꯕ ꯑꯃ ꯀꯧꯕ ꯆꯪꯉꯝꯃꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯀꯀꯥꯗꯨ ꯑꯣꯛꯇꯣ ꯑꯗꯨꯗꯒꯤ ꯊꯥꯡꯊꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯗꯣꯛꯇꯔꯗꯨ ꯄꯨꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯥꯏꯕ ꯌꯦꯡꯍꯟꯗꯣꯏꯔꯣ ꯁꯤꯕꯣ, ꯑꯩꯗꯤ ꯁꯨꯝ ꯄꯥꯈꯠꯂꯦꯅꯦ, ꯁꯣꯔꯗꯨ ꯍꯣꯜꯂꯤꯕ ꯌꯦꯡꯉꯣ ꯑꯉꯥꯡꯁꯥ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯅ ꯗꯣꯛꯇꯔꯅ ꯀꯥꯟꯅꯔꯣꯏ, ꯑꯩꯈꯣꯏ ꯔꯣꯃꯤꯌꯣ ꯂꯥꯌꯦꯡꯈꯤꯕ ꯃꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯀꯧꯁꯤ, ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯀꯧꯔꯨꯔꯒꯦ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯒꯤꯁꯤꯗ ꯇꯣꯡꯈꯠꯂꯛꯎ, ꯆꯠꯂꯁꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯥꯏꯕ ꯀꯧꯕꯗꯨ ꯌꯥꯎꯒꯦ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯑꯣꯛꯇꯣ ꯑꯗꯨꯗ ꯇꯣꯡꯈꯠꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯌꯨꯝꯊꯪꯅꯕ ꯗꯥꯊꯣꯏꯁꯨ ꯌꯥꯎꯏ꯫ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯒ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯄꯨꯟꯅ ꯑꯃꯨꯛ ꯃꯥꯏꯕꯗꯨ ꯀꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯍꯥꯏꯅꯕ ꯃꯐꯝ ꯊꯣꯏꯕ ꯖꯒꯥ ꯑꯗꯨꯋꯥꯏꯗꯨ ꯌꯧꯁꯜꯂꯛꯄꯗ ꯀꯀꯥꯗꯨꯒꯤ ꯑꯣꯛꯇꯣ ꯑꯗꯨꯁꯨ ꯃꯃꯥꯡꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯣꯛꯇꯣ ꯑꯗꯨ ꯌꯨꯡꯁꯜꯂꯒ ꯂꯩꯍꯧꯕꯗꯨ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯎꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯑꯣ ꯃꯐꯝ ꯑꯁꯤꯗꯅꯤꯅꯦ, ꯃꯁꯤꯒꯤ ꯃꯐꯝꯁꯦ ꯕꯦꯔꯥ ꯌꯥꯝꯅ ꯀꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯥꯏꯕ ꯑꯗꯨꯁꯨ ꯕꯕꯥꯒꯤ ꯑꯣꯛꯇꯣ ꯑꯗꯨꯗ ꯍꯥꯞꯄꯒ
ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯃꯥꯏꯕꯗꯨꯅ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯃꯐꯝ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯕꯕꯥꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯨ ꯍꯥꯏꯔꯝꯃꯦ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯃꯐꯝ ꯑꯗꯥꯏꯗ ꯑꯣꯛꯇꯣꯗꯨ ꯈꯥꯝꯃꯝꯃꯦ꯫ ꯃꯥꯏꯕꯗꯨꯁꯨ ꯑꯣꯛꯇꯣꯗꯒꯤ ꯀꯨꯝꯊꯔꯒ ꯀꯀꯥꯗꯨꯒꯤ ꯃꯃꯤꯡꯗꯨ ꯍꯪꯉꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯁꯨꯅꯤꯟ ꯀꯧꯏ ꯍꯥꯏꯔꯝꯃꯦ꯫ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯀꯀꯥꯗꯨꯒꯤ ꯃꯃꯤꯡꯗꯨ ꯁꯣꯜꯂꯒ ꯑꯗꯥꯏꯗꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯀꯧꯈꯠꯂꯤꯔ ꯈꯪꯗꯦ ꯑꯣꯛꯇꯣꯗꯨꯅ ꯌꯨꯡꯁꯟꯐꯝ ꯈꯣꯡꯕꯥꯟ ꯄꯔꯤꯡ ꯑꯗꯥꯏꯗ ꯂꯩꯔꯣꯟ ꯇꯤꯜꯂꯣꯟ ꯈꯔ ꯁꯣꯜꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯃꯦ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯦ, ꯆꯠꯊꯣꯛꯑꯣꯍꯦ ꯀꯩꯗꯧꯔꯤꯅꯣ ꯑꯗꯥꯏꯗ, ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯂꯩꯐꯝ ꯅꯁꯥꯏꯁꯤ, ꯆꯠꯂꯣ ꯑꯁꯣꯝꯅ ꯃꯐꯝ ꯑꯗꯥꯏꯗꯨꯗ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯃꯒ ꯑꯣꯛꯇꯣꯗ ꯃꯥꯁꯨ ꯑꯃꯨꯛ ꯇꯣꯡꯈꯠꯂꯛꯏ ꯑꯗꯨꯒ ꯆꯠꯂꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯏꯕ ꯑꯗꯨꯅ ꯀꯀꯥꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯦ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯀꯔꯤꯅꯣꯃꯁꯨ ꯏꯟꯁꯜꯂꯝꯃꯦ, ꯃꯁꯛꯁꯨ ꯎꯗꯕ ꯄꯣꯠꯁꯛ ꯑꯃ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯆꯥꯔꯝ ꯈꯔꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯦ꯫ ꯄꯨꯝꯅꯃꯛꯇꯨ ꯁꯨꯔꯦ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟ ꯂꯥꯏ ꯈꯨꯔꯝꯕꯗꯨ ꯍꯧꯔꯛꯄꯗ ꯀꯀꯥꯗꯨꯒꯤ ꯊꯣꯡꯒꯥꯟꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯀꯞꯈꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯥꯏꯗ ꯃꯤ ꯈꯔ ꯃꯨꯛꯅꯕ ꯐꯨꯅꯕꯒꯤ ꯃꯑꯣꯡꯗ ꯀꯨꯗ꯭ꯔꯨꯛ ꯀꯗ꯭ꯔꯥꯛ ꯁꯞꯇ꯭ꯔ ꯑꯃꯁꯨ ꯇꯧꯔꯛꯏ꯫ ꯀꯀꯥꯗꯨꯁꯨ ꯃꯁꯥ ꯃꯅꯨꯡꯗꯒꯤ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯜꯂꯒ ꯅꯥꯍꯦꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯀꯥꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯍꯦꯛ ꯄꯥꯡꯊꯣꯔꯛꯑꯒ ꯑꯩꯒꯤ ꯕꯣꯜ ꯁꯥꯟꯅꯕꯗ ꯇꯣꯡꯕ ꯈꯣꯡꯎꯞꯇꯨ ꯃꯗꯨ ꯄꯤꯌꯨ, ꯑꯗꯨꯒ ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯁꯦꯝꯐꯨꯗ ꯑꯩꯅ ꯌꯥꯝꯅ ꯍꯥꯞꯄꯝꯕꯅꯦ, ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯑꯣ ꯍꯥꯏꯗꯅ ꯀꯔꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯗ ꯑꯩꯅ, ꯏꯃꯥ ꯀꯩꯅꯣ ꯀꯀꯥꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯉꯥꯡꯕ ꯋꯥꯗꯧꯅ ꯃꯥꯅ ꯉꯥꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯉꯝꯃꯦ꯫ ꯃꯗꯨꯗ ꯏꯃꯥꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯕꯨꯡꯉꯣ ꯁꯤꯈꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯨ ꯃꯁꯥꯗ ꯆꯪꯉꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯦꯅꯦ, ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ, ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯨꯝ ꯄꯣꯛꯁꯜꯂꯛꯑꯦ꯫ ꯑꯗꯣ ꯃꯥꯏꯕꯗ ꯑꯩ ꯍꯪꯒꯦ ꯑꯣꯖꯥ ꯃꯥꯏꯕ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯅ ꯏꯃꯥꯅ ꯃꯥꯏꯕꯗ ꯍꯪꯉꯝꯃꯦ꯫ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯨ ꯅꯨꯄꯥ ꯑꯁꯤꯗ ꯆꯪꯁꯟꯈ꯭ꯔꯦ, ꯂꯩꯈꯤꯗꯕ ꯑꯉꯥꯡꯗꯨꯅ ꯍꯤꯡꯂꯤꯉꯩ ꯇꯧꯔꯝꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯂꯣꯏꯅ ꯍꯥꯏꯔꯛꯑꯅꯤ, ꯑꯗꯨ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯇꯒ ꯌꯥꯎꯖꯔꯒꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯅꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯤꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯥꯅ ꯇꯧꯔꯝꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤꯡ ꯑꯗꯨ ꯀꯀꯥꯗꯨꯅ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯂꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯗꯨ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦ, ꯏꯃꯥ ꯅꯪꯗꯤ ꯕꯕꯥꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯤꯗꯣ ꯃꯗꯨ ꯈꯪꯉꯝꯈꯤꯔꯣꯏ꯫ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯄꯨꯒ ꯂꯩꯔꯤ, ꯄꯨꯄꯨꯅ ꯑꯩꯗꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏ, ꯑꯗꯣ ꯑꯩ ꯌꯨꯝꯗ ꯌꯥꯝꯅ ꯆꯪꯅꯤꯡꯉꯦ, ꯑꯩꯒꯤ ꯈꯣꯡꯎꯞꯇꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯝꯐꯨꯒꯤ ꯄꯩꯁꯥꯗꯣ ꯑꯗꯨꯒ ꯑꯩ ꯂꯧꯕ ꯄꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯑꯩꯒꯤ ꯐꯣꯟꯗ ꯔꯦꯀꯣꯔꯠ ꯇꯧꯁꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯇꯥꯅꯤꯡꯉꯤ ꯍꯥꯏꯔꯒꯁꯨ ꯇꯥꯍꯟꯕꯤꯒꯦ ꯍꯥꯏꯗꯅ꯫ ꯑꯍꯤꯡꯗꯨꯃ ꯄꯨꯡ 1 ꯐꯥꯎ ꯑꯗꯨꯝ ꯑꯉꯥꯡꯗꯨꯅ ꯃꯥꯒꯤ ꯄꯦꯟꯗꯕ ꯀꯌꯥꯗꯨ ꯁꯨꯝ ꯉꯥꯡꯉꯝꯃꯒ ꯑꯩ ꯆꯠꯂꯒꯦ, ꯃꯇꯝ ꯌꯥꯗ꯭ꯔꯦ, ꯅꯣꯡꯉꯥꯜꯂꯛꯑꯅꯤ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯃꯒ ꯀꯀꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯀꯣꯟꯅ ꯃꯥꯏꯕꯗꯨꯅ ꯀꯀꯥꯗꯨꯒꯤ ꯃꯁꯥꯗ ꯇꯥꯏꯔꯦꯡ ꯄꯣꯛꯄꯥꯏ ꯈꯤꯛꯇꯣꯛꯑꯒ ꯇꯨꯝꯕꯗꯣ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯀꯀꯥꯗꯨꯁꯨ ꯀꯣꯟꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯁꯨ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯑꯩꯈꯣꯏꯗꯁꯨ ꯀꯀꯥꯗꯨꯅ ꯋꯥꯔꯤ ꯇꯝꯃꯛꯏ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯑꯣꯛꯇꯣꯗꯨ ꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯗ ꯑꯗꯥꯏꯗ ꯊꯥꯟꯕ ꯃꯩꯒꯤ ꯕ꯭ꯂꯕ ꯑꯗꯨ ꯈꯞꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯛꯇꯣꯒꯤ ꯃꯃꯥꯡꯒꯤ ꯂꯥꯏꯠ ꯑꯗꯨꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯨꯠꯈꯤ꯫ ꯀꯣꯟꯅ ꯑꯩꯒꯤ ꯇꯨꯡꯗ ꯑꯉꯥꯡ ꯑꯃ ꯇꯣꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯒꯥꯔꯤꯒ ꯀꯩꯒ ꯄꯥꯈꯠꯇꯅ ꯑꯗꯥꯏꯗ ꯑꯗꯨꯝ ꯊꯧꯗꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤꯗꯤ ꯅꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯦ, ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯩꯈꯤꯗꯕ ꯑꯉꯥꯡꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯪꯅꯕ ꯌꯥꯎꯔꯒꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯄꯤꯌꯨ ꯍꯥꯏꯔꯝꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯍꯧꯖꯤꯛ ꯐꯥꯎ ꯂꯩꯔꯤꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯊꯥꯗꯣꯛꯈꯣ ꯍꯥꯏꯌꯨ꯫ ꯅꯈꯣꯏꯅ ꯑꯗꯥꯏꯒꯤ ꯃꯤꯗ ꯄꯥꯎ ꯈꯔ ꯆꯦꯟꯕꯤꯈꯣ꯫ ꯑꯗꯣ ꯐꯔꯦ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯅꯣꯡꯁꯨ ꯉꯥꯜꯂꯛꯑꯦ, ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯈꯔ ꯍꯩꯕ ꯃꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯥꯏꯕꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ꯫ ꯃꯥꯏꯕꯗꯨꯒꯤ ꯗꯈꯤꯅꯥꯁꯨ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯕꯕꯥꯅ ꯃꯥꯏꯕꯗꯨ ꯑꯃꯨꯛ ꯃꯌꯨꯝ ꯇꯥꯅ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏꯁꯦ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯑꯉꯥꯡ ꯑꯗꯨꯅ ꯄꯤꯌꯨ ꯍꯥꯏꯔꯝꯕꯗꯨ ꯀꯅꯥꯗ ꯍꯥꯏꯅꯤ? ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯈꯣꯡꯎꯞꯇꯅꯤ ꯇꯣꯏꯅ ꯄꯜꯂꯝꯃꯤꯁꯤ꯫ ꯑꯗꯣ ꯃꯈꯣꯏ ꯂꯩꯀꯥꯏ ꯃꯤꯗ ꯍꯥꯏꯕꯤꯁꯤꯔꯥ ꯍꯥꯏꯅꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯕꯕꯥꯒ ꯑꯩꯒ ꯆꯠꯂꯒ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯋꯥꯔꯤꯗꯣ ꯇꯝꯃꯨꯕꯗ ꯍꯥꯟꯅ ꯊꯥꯖꯔꯝꯗꯦ꯫ ꯀꯣꯟꯅ ꯑꯩꯅ ꯐꯣꯟꯗ ꯔꯦꯀꯣꯔꯠ ꯇꯧꯕꯗꯣ ꯇꯥꯍꯜꯂꯨꯕꯗ ꯃꯈꯣꯏꯁꯨ ꯑꯃꯨꯛꯇꯕꯨ ꯉꯛꯈꯤꯗꯅ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗ ꯄꯥꯎꯗꯨ ꯈꯨꯗꯛꯇ ꯌꯧꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯗꯨꯅꯁꯨ ꯑꯩꯒꯤ ꯐꯣꯟꯗ ꯇꯧꯍꯧꯕ ꯔꯦꯀꯣꯔꯠ ꯑꯗꯨ ꯇꯥꯔꯒ ꯀꯞꯄꯁꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ? ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨ ꯈꯔꯁꯨ ꯋꯥꯕ ꯏꯃꯨꯡ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥꯅ ꯁꯨꯝ ꯅꯨꯄꯤ ꯀꯣꯏꯔꯒ
imungda paisa nuksa amata pusalakta oiba jani. Aina su angandugi mamada mana hairapada khunguk bon sanabada tongba hairisi madubu lairibo hangbada mamaduna amukta yengkige haidana thirubada yumdugi maningda angandugi khunguptu nama targa leiramme aduga mamaduna sumna solaga sukapamme mafamsida khungupse kanagumba amana tongbadawna ahingda makhon hehek tai hairisidi isana laga sida sanariba wariba janitana imadi hujukte ningamaktre isana lebiu hairamba polamsu imana lairaba oibadina lebi hautre haidana mamadu thamoi sokna kapamme aduga konbada sempu dusu aina leiriba hangbada sempu dusu upu manungda yaurame paisa su kaisu yamna yauramba natte seda lupa 10 sapi kharaga sandi sapi kharaga kunna lupa sani mukhi sang oigadaba khara yaurame angang aduna sumpata mamaga chalaga nga pharaga paisa du sempu du da hapchalaga tungsenjaba paisa ni hai adumaina angang adugi magi mapon machai sing adu makhoigi mungna angang dugi mang mabada kathokpirame phana adumna tawkhraga su mafam adudi adum manindi khara adum nairka leiri angang aduna sidrigai mamangdagi su mafam adu lairam tilam khara kanba mapani hai aisu ama matheng halakpade isada mai asengba madi loinaraga dum chale thabak halakpada marakta adaida sum karino ma tawrakpada angang adugi maming to Nicholson kawi aina Nicholson tawrakano khoi lake hairaga adumaina dum yumda halai mayam hanbagi wari si matanga saida loizare ani suba wari si muk mayam da khudon tamjage numito ningtham thagi nungdang ni sawrakna pung 3 muk tare aigi marup riwas amadi naktomba akoi hum lamben da surup amamam thaklaga lakpane akoi gi lambi do yamna mamme mai so mata thande akoi lekai do lambi su khara phatte aduga khara su tamnai thaina dage adu eraga so akoi hum su banina sum lakpada lekai gi mangmi poloi phama pa du yoksala ame aduga mang adu su khwaidagi tamnaba mafamne thaina dage adum amuba ma dum thoga leiba jaga ne aduna akoi hum wari sana lakpada naktombane itaw adami poloi phama pa sida mira karino leisibu haire imanaba riwas ibani su kadaidano haidana yengame aduba ibani de karimata uramde madude ibani na yare khairenu bhai hairame imanaba wasimna mubai khaibana tege misina urabane aina hujak urakibado aide yamna singnei mi mandi hujakido haire riwas ibani na yare taw karisora moi tumina salu hairame maduda sumsana sana yumsu yoksalai wasim amadi akoyani de yumsu thangnarame aduga imanaba riwasna akoidagi khara salaga lai asumna wasim amadi ibani su thongana sangnakpara wasimna bhai ngasai aina ui haibado tu ada khoi tarin panbi sida tongduna leire haire aisu maduda kadaidano haidina pakhanda yengame matamadu daisu handakti ure madu urakpadagi dikki mandana khongse thangba phau thokhide imanaba duda su bhai idang thuna sangnaba tausi asidi karino mani hairubada imanaba wasimdi gyan mangaga taaduna leirame aisu madu urubadagi kizaraktana yamna kanna laurame aina laubado tarba mali baba hoi ima hoi so senthore babana kaidorage asawwa haidana hangai adudaina thokiba thodok singa du loina wari tamame ngayak leiragadi amaiba ma kauraga wasimbo yenghalame masigi matung wasim so gya laame aduga maiba duna so sumna haire karisu tawroroida adu layamuka khoyam thokisi aduga dum pharane herama gumane hinjanba yapote ai amaiba mudoni haire aduga jantra ma maiba duna pire adumaina hin dumadi dum haukhre amaiba duna heklaga lai khuram thokiba numit adudagi imanaba du su karimata tawrakhidre mafam adu su dum haujik su dum karino mati leire masine mayam ngasigi rian hore story mathangi wari thagalakpada mayam punamuk thengnarasi masigidi mayam dagi kainanaba bidai lausari